Professor Jagdish Mukhi ngasi Manipur ki anova governor roina wasak lokre mahaku High Court of Manipur ki Chief Justice and Koteshwar na office fiber mati aron mangak wasak lokani. Thangal Kaithil ki Vairondan School mamangda non-local singna Haira Yonsin Lamba Singh JCLPS ki student wing na chai khaidu na mang takan kre. Kongdan loi yang khairom police na fazil kre. Technopol Police na Manipur State Transport ki driver amadi conductor fazin kibaki mayok ta ngasi dagi MST ki driver starring Pai dagi kongchang hawkre. Amasung NACN IM na Nagai Sugi Waroishin Purak na ba na bada Zilang Rong Purak ku victim oyan ba yaroi Purak basi ki interest sok na badi watok lakani haini. Mayam Krumzari, the Myangrus Impact News ni Prime Time Manipuri News Bulletin Day Kaidam Jentazina Hoje Pungja si Faw Gimor Boxing Mayam the Pisari. Professor Jagdish Mukhi ngasi Manipur gi Nova Governor roina wasak lokre High Court of Manipur gi Chief Justice and Koteshwar na Professor Jagdish Mukhi bo office pai bamdi aron bangak gi wasak lokhi. Dr. Najma Haptullah ki mahut sinduna Professor Jagdish Mukhi na Manipur gi Anova Governor oina thau puragani. Professor Jagdish Mukhi Assam amasung Meghalaya gi su Governor oina thau puribani. Ngasi Raj Bhavan gi Darbar Hall de pangthok ki wasak log gi thorambaduda Deputy Chief Minister Yumnam Joy Kumar, Manipur Legislative Assembly gi Speaker Yumnam Khemchan, Rajya Sabha gi MP Ketrimeyum Bhavananda, Council of Ministers Singh, Chief Secretary DGP amadi lenga ki makok thongbo official singna sarukyaki. Governor na wasak lawraba matung mga suba IRV gi CO IPS Ningshem Vashum na God of Honor PK. Nauna Manipur gi Governor gi fam puraba Professor Jagdish Mukhi na Paumi Singh Dahai Dr. Najma Haptullah gi mahut sinduna mahang ni state asigi Governor oina thau puringai matamda state asigi miyam na pamba thabok thoram sing pangthok na ba hotnagani haiki. South Asian subcontinental Ladybird Mahiroi Lup Singh Amatta Oina Punsinduna anti-imperialist democratic iho changsinaba sem saba hore. Chahi asigi September thada tungan ba Mahiroi Lup kaya ga loinana khongfam asi thangzinba hauragani haina Socialist Student Union of Manipur SSUM gi co-convener Bhushan Longzamna phongdorakli. Kashampan loi shom leirakta leiba lup asigi loishang da pangthokpa paumi sing unaba mada Bhushan makha tharaduna hai Mahiroi khunai asibo awangba thakta pukhatuna khunai asina thengnariba khudongcha da sing punna thengnamina naba khongpham asi laukhatpani. Nauna changchin gadariba apunba khongjang asida leibag asigi oina United Student Democratic Front USDF West Bengal na mapung oiba thaugai yagani. Leibag sing asigi Mahiroi singi common issue oiba right to education haiba lam asida ihawasina ahanba mityeng changduna punna khongjang changsin minagani haina mahakna phongdokhi. Ngasigi thoramaduda USDF West Bengal gi mihut oina Debopriya Shomi Nabotarma Pal amasung yumthangnaba Nepal leibaki oina All Nepal National Independent Student Union Revolutionary anishugi mihut oina Ram Nepali amasdi Peshal Dahalsu sarkyaki USDF amasung anishugi maikaidagi su iho asi mapungfana changsinnaba sem saduna leire haina phongdoki. Lakiba September thasidagi akhoi wakhlon manaba Chhatra Union sing sipunsilaga anti-imperialist democratic force ama South Asia subcontinent sida punna semaga leiriba lebaki issue sing sida common issue sing sida common problem sing sida koi punna work to minina ba haina kumthang sida observani masida India gi side gi USDF na maru oiba tholang lobigani adu akhoi Manipur gi side gi koi gi SSUM na maru oiba tholang lobjagani adu Nepal gi side gi na koi gi leiriba All Nepal National Independent Students Union haiba Chhatra gi Tubasina maru oiba tholang lobjagani. Thangal Kaithil the Ladybird Vairodan Maximum Hindi Primary and High School gi mamang thangbada Ladybird footpath amadi drain mathakta non-local sing na lambi thatuna Haira Yonsin lamba sing asi JCLPS ki student wing na chai khaiduna mang takhan kre. School gi hek mamang da Haira Yonsin badagi mahai tambada charang na ba thokliba si leitana ba hairiba mafam asida Haira yoliba si hongdokhina ba JCLPS ki student wing na matam pikiba laikhrabani. Madugi matungda Manipur Police ki personnel sing na ningti na ngak selaga non-local sing na Haira yonduna lakibani.
ꯑꯗꯨꯕꯨ ꯉꯁꯤ ꯈꯪꯍꯧꯗꯅ ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯥꯛꯂꯒ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯌꯣꯜꯂꯝꯕ ꯍꯩꯔꯥꯁꯤꯡ ꯑꯗꯨ ꯆꯩꯈꯥꯏꯔꯝꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯑꯍꯦꯟꯕ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ ꯄꯨꯂꯤꯁꯀꯤ ꯑꯊꯤꯡꯕ ꯅꯝꯈꯥꯏꯗꯨꯅ ꯅꯟ ꯂꯣꯀꯦꯜꯁꯤꯡꯒꯤ ꯗꯨꯀꯥꯟ ꯑꯃꯗꯤ ꯍꯩꯔꯥꯁꯤꯡ ꯂꯩꯃꯥꯏꯗ ꯂꯪꯈꯥꯏꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤ ꯇꯨꯡꯗ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ JCLPSꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯃꯟꯖꯤꯠ ꯁꯔꯥꯡꯊꯦꯝ ꯌꯥꯎꯅ ꯊꯧꯃꯤ ꯌꯥꯡꯈꯩꯔꯣꯝ ꯐꯥꯗꯨꯅ ꯁꯤꯇꯤ ꯄꯨꯂꯤꯁꯇ ꯄꯨꯈꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯟꯖꯤꯠ ꯁꯔꯥꯡꯊꯦꯝꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯗꯗꯤ ꯇ꯭ꯔꯥꯐꯤꯛ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯁꯥꯁꯟ ꯐꯨꯕꯒꯨꯝ ꯐꯨꯗꯨꯅ ꯇꯥꯟꯈꯥꯏꯔꯤ ꯑꯗꯨꯕꯨ ꯅꯟ ꯂꯣꯀꯦꯜꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯩꯔꯥ ꯌꯣꯟꯕꯗꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯆꯪꯗꯦ ꯍꯥꯏꯔꯤ Baradan Maxwell Primary and then high school Wangda Leba, non Manipuri sing non locals in footpath from university. Okay, Madam Kagi Wang the school authorities in the 1 civil kunaina, street vendors in the illegal cinema who talk in the school Amot Akai Amakak. 1 to 1 Mangasi Lengasina, high schools in the city, government key, sub chaba, Akagi, footpath Namoriba, Suma Lambi Sida, Manipur Lengaki, Matam Kipan Kipa Lengak in a system of city, non Manipuri sing non locals in Hingmaki Kunai, but through the Aqua from the social light. I see quite a Chelgi, my bill singer, no Mungita, and Jagan the Pum, the Manipulista, traffic police, high one, high mass, Kuang Gork, and I am the Nusi, the Tongam, etc. The Mungasis, I couldn't do you see Miami colonators. Has any legitimate policy? Baroda Maxwell High School, Mamang, Mamang Sida, Matam Kagi Mamang, and Manipuri sing a Pamjan, Lady Bahira, you Madukam Singasi, as he Kangok, as I say, I have student wingy, Hawishing a Kangok to Waikre, Haida University, Lokoko, Haidun, I have skin Maki to Gichu, Haikabala Carbon, Lokok to begin Mike, Myokangasi, Haibaton, which is Satrapani, Loina Tong Sida, Saturday, Tamusimu, Manipur Poliski, personal in a park of the custody, the Pukre, Makata, and Manipur Lengaki, Mike de Karamba, Tong Lokok, the Haibudi, Naibutari, Loina, Jesse, ILPSki, Mike de Gichu. Mahiruching Park Polo in Ashima Tongi the Karamba, step Karamba Kongsan Jakilaka, the Habibu, Namina Tokari, Pogdam Zariba, Archimangan Sagaloina cameraman, Mosa. ITI Center sing the Lairamba Kutsu Kutlaigi Award Passing Anambana Menkatpa Ngamlakle Assembly Budget na Status the Ladiba ITI Center Taragamatwe Sigi Award Apa Menkatnaba Senfam Kara Budget ta Happy Rapana Henamai Park na Changsinba Ngamlagani Haina Department of Craftsman Training Joint Director Capacity Building Section as Ibochona Fondorokli. Wafamasi ngasi DIPR na sindu na department na siki loisang da chatharakpa laingaki loisang ga paumi singa unabagi ngasi pangthokiba ahanba mifam da phongdokibani department na sina paikhaliba thabak thoram singi matang da mahakna makataradun hai state asida hangliba ITI training center taragama thoesigi mathakta atubu matamda sekmai amasung kangpokpi da center hangdoknaba pandam thamli Sekmai ITI Center ki oinadi state laingaki makhada chahi asigi anoba session dagi training program hauragani Kangpokpi ki oinasu center asi sanaba ground leveling retaining wall chanbagi thabak loikibaga loinana atuba matamda urep uyung tamnaba pandam thamli haiki laigre selle khara adubu wapas jiga dakki budget sida koina propose to kara happy rakna government na so yakana honorable minister amasung principal secretary NSA kana honabi degi akoi Sakara happy that Maduna Awapa Lane of the process of the GMD Lady Apona, GMD Lane of Venturi, other process. Lay Selekara, Adubu Awapas. Nakalaram Dangasiki press conference asigi anishuba Sarukta Department na Matik Chana Chalaiba Ngamnabagi Dabak Miam gi Loksing Amadi Wakat Tangalakpa Changi Haina Manipur Fire Service ki Director RK Memina Hairi. Manipur Fire Service Department ke Director RK Memi Devi na Department asigi Thaumi Singh na thabak tawbagi mawong mataw sing palladun hai maihog langpok tholakpa asigi mangjongna na khangba ngamdaba maramna Fire Service ki staff sing na mikupna hom sing na matam chuppada lay Manipur Fire Service asi ing kumjali singam jamapal ga yangkai ga taretta lingkhat ki bani hauzik department asigi staff chani ga taraga taret na section taraga taret yang silli loina na hauzik state asida Anoba subsection Taraga Mari Hangnabasu Taurang Tauri Haina Paumi Singa Unaba press conference Asita Pongdoki. Technopol Police na Manipur State Transport ki driver Madi conductor Fazin Kibagi Mayokta Ngasida ki MST ki driver sing starring Paidabi Kongjang Haukre.
ngasi Manipur State Drivers and Conductors Association na sinduna Moirangkhomda leiba Manipur State Transport ki gate phajin kiba driver amadi conductor thadu haina wakat mifam chataki wakan mifam aduda Manipur State Drivers and Conductors Association ki Assistant Secretary Ngangom Prem na phongdorpada Haukibe April kungatarukta Manipur State Transport ki More Chenba Gari number MN06A0500 asi Imphal tamna tholakpada Technopol Police Station mapada police na check tauki Loinana police na check tauba aduda bus manungi pochai hafam rector soap cap kungani da brown sugar punna gram chamri gre supna amai yauramki adubu passenger mayam na tongba bus oibana brown sugar adu kanana hablakhibano haibadu bus adubu thoriba driver Sanjam Ajit amadi Robert Hanpi Simtena khangba Kangdaba maramna brown sugar adugi mapu puthokpa ngamde haiduna makhoi anibu fazin kibani hairi Nakalamromda police na bus adubu check tawriba mafam adu mamangda check amukta faw tawdaba mafam ni masina takpadi bus ta aina yadaba pot khara hapkhre haibasi police ta paw pirakpa oigani hairi loinana fazin kiba driver amadi conductor thadoktriba fawba Manipur State Transport ki gari amata chelaroi haina Impact News ta phongdorki की मरान लेतना टेक्नोपॉल की पुलिस ना हाबी की बजे से मरम चाते अदुना अखोगी कइनोजे ड्रग्स की असेंग मपुजे पुथोपियो अदुगा मोइदो ओइना हाबियो अखोगी चम जरिबा मयाम के थबक तोजरिबा कइनोजी थादोकपिरो मासी थादोकत्रिबौदी अखोय जे गाड़ी जे हेक थादोकत्रिबो अखोय स्टारिंग पाइजर अखोय Ngarang nung tilpung mari rom taba matamda More Gate number 2 gi maya da leiba Hotel Kalboda More Police na thibuhum gi thabak chathabada Rohingya mari fare hairi farba mioi sing adudi Myanmar gi Rakhine State gi Jobar chahi kungamathoi Muhammad Rafiq chahi taragamapan Kamal Hussain chahi taragamapan amadi Munni Baby chahi Mapani hairi aduga makhoi maribu Moreda purakliba mioi aduna Lilong Urup Arapti Makhalekaidaki Takhelambam Gobind Singh Masagi chahi kungamapan hariba mioi se su police na fagat kre hairi Thibuhumgi thabak adu Technopol gi SP Dr. S Ibomcha gi meneng makhada DSP Commando More Thomas Thokchom na luchingduna Commando More gi team na chathakibani hairi loinana farba mioi sing adu More Police Station da sinakre Torel Torban Sengbagi Kongtang Asina Taknanaba Aruba Ising Fanghandraba Hata Golapati gi Miyamna Atubumatamda Aruba Ising PU Haina Wakat Mifam Chatakre. Mifamasi United Golapati Hata Development Council na Sinduna Hata Golapati Maning Lekaida Chatakibani. Wakat Mifamadu da Sarukyakiba Council Asigi General Secretary Hazir Arafat Ali Nahai. Torel Asigi Torban Sengbada Golapati Water Supply gi Pipe Sokibana Atubumatamda Anoba Ama Singani Haina Laingak na Thazaba Piram Labasu Thaahum Helaba Fawda Mityeng Changdana Lady. Atubumatamda Miyam na Tengnariba Awaba si Kokhanbiyo Haina Fongdorokli. Nongju thala abanina mangjona na bor pai sisu loisandringai ji marak sida ising si pithak piu loina na mayam sigi awaba se kokhanna ba pambaida sarkar na masig akan ba miing ama changbiraga tangai phadna chahen tha amasu labanina meda akoi numitra mani tangai re muslim singi oiba yamna maru oiba chahen tha ama labanina sida ising gi awaba se nupi angang imung manung si yam wai aduna miyoibagi yamna maru oimna ising asi tangai phadaba mani haina kalaga honorable chief minister amadi mari lenaba resource water oiro ama boiro department singna athuba matamda mieng changbiraga anobo pipe chenbiduna watliba ising thapka phangjadriba praja singsigi yengbiraga ising se pihanbiu Taret Suba Central Pay Commission Chatnahalu Haina Amtu Kamadi Amjona Changsiliba Kongjang Ngasiga Thana Numit Nifuguni Toini Sukre. Sinthaleptuna Changsiliba Kongjang Asigi Sarukamoina Ngasisu Porampata Leba District Cooperative Officer Imphal East Ki Office Taso Employees in the Wakat Mifam Pamki. Wakat Mifam Asigi Matang da Sarukyakiba Employee Amana Haikibada Thama Helaba Kongjang Asibu Manipur Laingangna Tawoi Dana Tumina Laishinba Si Laibak Tibini Hairi. Yinglo Nariba Asset Singda 7 Pay Commission Asi implement of Wikraga Asset Asida Satariba Sijwa Asai Asina Numit Nipuni 20 Shukraba Powada Asset Government Asina Sapsaba Wapam Amapowa Bibi the Basea Yamla Levactiva Amani Madam Sana JSC Asina Satar Tancheliba Asagasi Madam Saba Amoibana 7 Pay Commission Asi implement of the Powa Akwigi JSina Akwi Tancheliba Akwi Konging Asida Akwi District Cooperative Officer in Palace Amasung अखोई जोनल ऑफिस सोमबुंग अमसुंग अखोई इनमुंगना अखोई चपचाना अखोइना हेक इंप्लीमेंट तौगी फौबा अखोइना सपोर्ट तौजगनी
Ngarang May Day numita Impact TV gi office sakhangdaba singna Chinese hand grenade ama thamlambagi thawongbu ngasi pangthokiba editors guild ki emergency meeting na yamna kanna yaningda bufongdorokli. Bomadu kanana kari maramgi thamlamlibano haiba atuba matamda mari leinaba singna sengdorokadabani hairi loinana thawdodugi matangda police na thizinduna mara leiba sing miyam khangna puthoktuna chairak pigadabani haina mifamaduna thadorokpa cherolamana khangalakli. Workers Board ki chairperson Sindoknaba Union Kuntraga Manga na amadi Moirang MLA P Saratna chairperson ki matakta matik chab action lawnaba CM da taksin kre haina ngasi ki pau chiamada fonglokpa angakpa fawi anawa lengak lakpatagi sinmi singi loishang asibu achumba mayonda punaba honariba misak amagi ijat khongoi nanaba sinba thawongni haina Manipur Buildings and Construction Workers Board MBN CWB ki chairperson Sanglakpam Presho Jitna Fondrokli. Imphal DC Complex ta Laiba, Lamphel gi DC Complex ta Laiba Board asigi loishang da pangtokpa paumi singa unabada chairperson na hai CM da wakalak liba MLA yauna yunan kuntraga manga na thangalakkiba wahang singi paukum matik chana board asina pikiba laikre wahang singdugi marakta labor benefit thadoktana union gi awareness program reimbursement amasung labor card thadok tabagi matang tani wahang sing asigi paukum oina chahi mari namsinduna lairamba benefit ikui dringai da khara thadok kiba laikre makhata nasu atu matamda thadok naba thorang tawri haina phangdoki sumba aranba allegation mayama koi kanona union kharaga adagi akogi honorable MLA moirangi p shirt ka na tawriba cha si masi akoi yaningde masi sumba masi amon tawiganu haidana man thamjage aduga loirana sida haiba akogi chief minister ragi lakpa akogi haiba application sigi matungina akoine chief minister su reply tawjagrabni reply tawgi haiba answer myam su yawgrabni chief minister gi da khoi reply tawgi masigi posi reply tawtuna khabar da hapi reisi mi character assassinate tawroga moida blame tawge habigi pot khara leibra natraga mi gi mayam amang da phatana image assassinate tawge habigi akogi isagi migi patana ba tawge habi wakhan khar lai ramasi myam je tawbidana ba masi mai tawbagi akogi keno si lalong si ayam chauna condemn tawje hana ai thamjani Nakalam romda as Preshujit Sharma Lautho Haiduna Gang Kutpu Karana Tamlakpa Wafam Yumpam Yaudabani as Preshujit Sharma giving Makada state asigi lever botna chingamadi tamda ladiba lever singna makogi right amadi benefit mapung fana fanganba ngamhalle haina United Lever Union Manipur gi maikai dagi tamlakli Manipur Press Club ta paumi singa unaba mada United Lever Union Manipur gi Vice President Athon Abon Maina hai chairperson asigi meeting makada state labor board asi anoba mongda henna transparent amadi efficient oina mathau tawba ngamlakli Fibamasiда kalakpa mongda miyoi kayagi sasinaba soi khomduna chairperson asigi mingchat thinaba hotnaba United Lever Union Manipur na taraina logde chairperson asigi mayokta thamlebu wafam asi chief minister nasu ningthina thidokpiu hairi nakalmoromda moirang kendrogi MLA na issue asigi matangda chi ikiba adubusu achumba khangdoklaga tawramlabati henna pharamgadabani haina Athon Abon Maina thamlakli ngasi paugi mifam aduga mari leinana Lever Union kuntraga mangagi sign tawba adugi manungda United Hairok Buildings and Other Construction Lever Union ke secretary Laishram Herojit ke sign aran bamongda hap ke bani haina Herojit mashana singdoki labor ki da benefit mo ikak da huralag labor gang kangbuduna ke kangbuduna moina moi horan badu phangdabagi moi di sounding duna tawram yai hoi madu moi di tawpham thokre horan mi thabak ti mo horan mi di horan thabak taw tare na mi gi soi horal ba kari tawsi moi tawpham thoe ba ko tawr sunu adu gi marak ta ekhoina yamna lebak thibidi honorable MLA ama ekhoina yamna highly respect over ekhoi yamba tamo sarat ni blab tawraga chi tawra mo da haijilaga tawra masu yai adu bo ma mo da haining madi maso masi guma asengmal oibra oidabra mana authenticate tawraga chief minister amma bo che iba MLA amani iba habsidi authenticate tawraga ibira di fagadabani Thawbal Municipal Council ki Congress Chairperson T.S. Shamona English inga taruk taraga taret ki matamda help check singda loktokiba lupa crore ahumga lakh marfutaraga manga gi utilization certificate Pidrabadi BJP councillor singna councillors ga punna chatminaroi haina Thawbal Municipal Council gi Vice Chairperson athokpa cherolamana hairi Manipur State Kala Academy ki housing watuna leiriba famsing mari leinaba authority na athuba matamda mention bio haina Manipur Student Federation MSF na cherolamada lainga ki pungning chingselakli
MSRBD Indian Service na Sinduna Manipur gi ahan bu oina Gram Swaraj Abhiyan Sabka Saath Sabka Gaon Sabka Vikas smallest village in Manipur Haibat Thoram ama Imphal East ki Ketrugao Assembly constituency ki manung chana leiba Kaikhu Hau village da pangthokre thoram aduda scheme asigi makhada beneficiary humfukom doida gas cylinder amadi stop set lem na yanthoki makhatana su gas connection laitaba AAY card paiba emung singda su haiba connection asi piki kani hairi Kaiku village da yum sama ka tara nipan lay sama ka tara nipan ji hana gas loi namak thong mo iram de yum yankai manga amadi hana thong ga leirame ragwal ho riba yum humpu ga humdo yesi ngasi akhoi honorable MLA gi through da akhoi na yen thokjabani mafam asida sida masida mayamna khangdana mayamna haibadi akhoi smallest village karino haibasi mayamna khangbiram de adubu smallest haibagi asambadi khoi leiriba yum thong khuri makta maiku thohondana chak thongna ba gas sina अखोइना यामना नुंगाइबो मोमोंदा अमसुंग फ्री द फंगनबा बीजेपी गवर्नमेंट की अचौबा एक्सीमेंट अमगा लोइनना मियोंथों खुरिमक्ता गैस से फ्री द थोंगलगा नसिगी कनेक्शन रिलीज से तौजब Ketrugao Assembly constituency ki MLA Nahakpom Indrajitna government na wa yamna ngangduna leibagi mahuta thabak oina paikatuna chakot lambi da khumang choksilakli Chingi mafam singda asigumba scheme asi haudoktuna chingdagi u yanthatpagi thabak kharati hantharagani haina MLA na makataki Manipur da chappa nataka akoi masen akoi manan nahi mina jai taragadi kendra se lai da hendia gi nasi akoi gi Narendra Modi da khaliba koi Manipur sarkar da khadare ko scheme mayam se koi praja mayam khangum samye khang da de koi pang no hoy adar nasi koi agency gi no koi ni Govindo na nasi ma si ta apne ma ko train chatuna Manipur yo to ai to lo pre mon agency se koi sarkar da pi da kan da praja gi to pe ma ko ji aduna hai ba posting sai man hai bi le Matang sois da break amalosagi break ki matungda haingang chingi hana chingmai da laiba event da uglaishna gi khubambu kairang muslim gi khunja singna thugaiduna mang takhalle haina apun lupna maral sirakpagi pau amadi Manipuram sungmalangi tungan ba ipau sing puduna lakchage impact news pu meeting ta tun lei break ki matungda mayambo mukana taram nokchari haingang ching da laiba hana chingmai gi event da uglaishna gi khubambu kairang muslim gi khunja singna thugaiduna mang takhalle haina apun lupna maral sirakli ngasi Manipur Press Club ta paumi singa unaba amada apun lup ki member amadi hampak laikan lup ki president mutum Indrajit na hai chahi asigi haukibe April kuntra the organizing committee apun lup na sinduna pakhang ba ching hong bagi thoram han chingmai gi event dog laisna gi khubam da pangthoki adubu thoram asi loidringai nong ching gi fibam phatabana loinana volunteer laitabagi khudong chaba lauraga kairang muslim gi miyoi singna khubam asibo manghan takhan kibani Thogdok asi ahan ba natte mamang da su hairiba khubam asi kairang muslim gi miyoi singna thugaibagi thawong kaya chathaba laikre hairi khubam asi mang takhan bada chenaba miyoi sing ain gi matung ina matik chaba chairak laingak na piu natrabadi kairang muslim gi miyam gi mathakta apun lup na action lauragani haina mutum Indrajit na cheksilwa thamki Mutai laisingbu nungsibagi machet ama phawba yauduna aikoi di maitai pangan yelomini hajinduna maitai gi I chupami sing ase Muslim kairang ngaktani wafam sing ase athu matamda Manipur sarkar amadi Bharat sarkar anina lakhutpam thokpa action lakhut taba tarbadi Manipur miyamna kairang Muslim makhoina di kairang pangan yelomini hajaba khullasi gi mathakta matik chaba akiba pokpa yaba cherak pirakpa yana hauji maitai pumuna sem sadra leire BJP na luchingba laingak na Manipur da leiriba government ki added college tarupu full-fledged oina laukhat khraga Bisnupur district ki nupi singtagi amatangairba SKS kula women college pu nathaiduna thamlambagi mayokta ngasi Nambol Bazar da wakat mi famkhre Manipur government na college asi karigi laukhat pidribano haina wahang tauraduna college adugi student union tamadi mahi roi lob democratic students alliance of Manipur desam anina punna kusamna duna wakat mi famadu sinkhibani Women College asigi Students Union ki General Secretary Wahengbam Nandarani Chanuna lakliba April kun fawbugi manungda college asibu government na lauksin bidrabadi mahirup kaya ka loinan akan bakhongjang changsalagani haina fongdorki Kundrakpam Kendra gi manung hanjunna leiba mafam amadi Kendra siga tainariba cycle Kendra gi khul gi miyamna
Sagolmangdagi Imphal East ki District Hospital hongkiba yaroi loinana JEC against unnatural shifting of Imphal East District Hospital Sagolmang na changsilakpa khongjangda mapung fana saugatkani haina thamlakli JEC na changsilakpa khongjanggi sarokama oina ngasi Ikaw T Gamnom Molkon Bazaar Dinglen Cookie Village Molkon Cookie Village, Molkon Gorkha da Chatuna, Kolgi Chief Amadi Kunja Singa Unaki, Kongchat Adugi, Sarukamoina, Sagolmang the Imphal East District Hospital, Honkibasi, Yabagamloi, Heidi. NNCN IM na Taliba Nagagi solution Puraknabagidabag Ziliangrong Furupu victim ohenba yaro yamadi Naga solution na Ziliangrong gi interest yengdragadi wathok lakani haina Ziliangrong Baudi Assam Manipur amadi Nagaland gi president Atwan Abonmaina Chaksalwa thamlakli Wafamasi Ziliangrong Baudi Assam Manipur amadi Nagaland loinana masigi frontal organization Ziliangrong Youth Front amadi all Ziliangrong student union asinduna Mahabali Kabui Kul community hall da ngasi pangthukiba press meet amada phongdokhibani mahakna makataraduna hai loop singasina munna khanaraba tungda NNCN GPRN IM gi Tatar Hohona Chahiye Sigi Mars Kulgahumdoida Ziliangrong Furupu Zimi Liangmai Amadi Rongmai Haiduna Tungan ba tribal Furup oina Phongdokhiba adu April Kuntra Fawgi Manungda Handoknaba deadline Thakraba Fawba Sengdokpa Laitri Lanai Mioi Karana Masagi interest ta Ziliangrong bu Tungan ba Furup Ahum oina Kaidokpa Yaroi Haina Atwan Abonmaina Makatarakli Makoina review tawrasu Ziliangrong people will remain as it is. Ziliangrong ka habisi Canada su kariyo ersu kam holme khoi dikhaina ba separate haiba tongan ba si oiro habisi ma disal lora phugi koi mathang su seri hoi labne koi lone dimki ko ba dimki session gi resolution legani and then asisi the consultative meeting gi ani hum legani NSN IM kambu gi koi na consultative meeting pham ge have forward koi bu pham yaro hena kan koi bu Thingrapani, adu people's mayam leader mayam la fajan pham dawraga disal lawrappa Indo-Naga Peace Agreement ki warishin purakpada state asigi territorial integrity da compromise tawba yaroi haina Sipsena Supremo M Tombina phongtorkli Bauprada Labor State Sipsena Office da pangtokpa paugi mifam abada M Tombina phongtokibada Matam Kuinadagi Chatharakliba Indo-Naga Peace Agreement asigi warishin puraklagani haibada apenba phongtokhi M Tombina mahaki political party na state asigi mayokta chatharakpa thabak khudingmak mayok nanaba amadi state asigi territorial integrity gi mayokta lakpa matamda tumina khaklai thokloi haiki Paugi mifam adugi sarokam oina Sipsena gi President M Tombina Chief Minister N Biren Nangarang state asida khungang chasi mission haudokhiba pusu thagatpa phongtokhi Aduga ipai pugi ikhengdana nganglamba utuk tana nganglamba adugumba saktam masigi saktam masi community tongan ba community kuntraga mapan nipurom leiba community mayam sigi marakta community amakha khangalaga state government leina state government gi madudagi tongan ba administration na thamgni habese masi Sivasena na yabunga moy masigi mayokta Sivasena na tongan ba Manipur leiba civil organization singa kusam naraga masigi mayokta khoi chap chana thenagani Maharaj Narasinghi Chahi Chaniga Kunga Taruk Suba Mapokumon Thoram Lakliba Me Tarukta Masagi Pongnapam Lamdam Imphal-gi Sagolban Mabudhaw Mantri Leikaida Pangthok Lagani Haina Maharaj Narasingh Memorial Committee ge Chairwoman Hairi Loinana Numidasida Hiram Kayada Haithoiraba Singbu Ikai Kumnaba Oina Manamathum Singh Su Imphal-gi Rockmahal Theatre da Yenthokani Hairi Ngasi nungtil sit ki ba akan ba nonglei nungsit na maramoirega Imphal East District ki mafam kaya da amangata thokan kre nonglei nungsit aduna maramoirega Imphal East District ki manung chana leiba Uyumpo Government Upper Primary School gi sarukara humdoki loinana Iraima Imagi Godown amadi mafam adugi yum kharasu amangata thokan ki Ngasi numit yung ba matung pung taragani thoga minute kun lom taba duwaida Imphal Mori lambi gi lilong uku manakta diesel auto amana khamduna leiba Tata truck amada thomjin bada auto aduda tongba driver amati thamapan gi angang ama yauna miyoi ahum sire taret amana asokapan nanglei laibak thiba thogdok aduda soklaba sing adu Rims amadi Jenims Hospital da laikatnari khudong thiba nanglaba auto adu lilong dam lomdagi miyoi tara rom puraga lilong bazar tamna lakpada lilong uku manakta khamduna leiba Tata truck amada thomjin badagi laibak thiba thogdok adu thokibani
ꯇꯧꯗꯣꯛꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯤꯂꯣꯡ ꯎꯕꯥꯛ ꯈꯣꯡ ꯃꯈꯥꯗꯒꯤ ꯃꯨꯍꯝꯃꯗ ꯃꯟꯋꯥꯔ ꯆꯍꯤ 95, ꯃꯨꯍꯝꯃꯗ ꯑꯕꯗꯨꯜꯂꯥ ꯆꯍꯤ 55 ꯑꯃꯗꯤ ꯊꯥ 9 ꯂꯣꯝꯇꯃꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯨꯍꯝꯃꯗ ꯁꯂꯤꯀꯥꯁ ꯑꯄꯣꯛꯄ ꯃꯨꯍꯝꯃꯗ ꯍꯨꯁꯦꯟ ꯑꯍꯃꯗꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯤꯂꯣꯡ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ Khwaramban Bazaar New Market Non-Licensed Holder Association ki Nipalak Suba Foundation Day ngasi pangthokre. Thoramadu Lamphel Supermarket ki Kaithelda pangthokibani. Thoramadu gamari leinana All Manipur Women Social Reformation and Development Samas Miyamna Nupi Samas haina khangnariba lubasagi President TH Ramanina Mari leinaba leingaki Luchingba Signal Lairaba Kaithel Family Basingi Yaifanaba Khanba Malaga Yaifa Thaurangdi Paikat Pidaba si Laibak Thibani Haina Thoram Aduda Sarokya Kiba IMC gi Mayor gi Pukning Jungsen ki Kwamai kasi hana gi saktam ji kai dana ba haidana hamna mayam jina ahing let chadana leiba aduki mati wa gi ba kaisen du thudi ba taw gi ba cha ba thakta dana sahi ahum mari hana mari ma hana nai dana lekhi ba doda palak ko sarkar chi na phabra haibo apal baduna ahen ba ta nei phatta ba ta nei phaba ta na ti simai taw dana imai bin ji yam wa hali Isagi independent ni akoi tongning ba ko sum haidna nyang loina yonthalaga tawloga lai bana phamam leitaba ina khumbana wara du loksalaga salaga phamba karam bana lai bano karam bana leitabano karam bana kando bano haise municipality na kupna injan biraga di masi aseng ba thabak taw biraga di aseng ba phangani Union Public Service Commission UPSC na loba Civil Service Examination English ni Tarata Laibasi ki oinan marfugama thoirak super rank ta lakibi puja ilangbam okpagi thoram pangthokre thoramasi the library come information and self service unit lishuna sinduna thangmiban langjing ningthau sanglenda pangthokibani Regional Institute of Medical Sciences RIMS के Director Professor A Santana two-wheeler parking set among us RIMS के Dental College ta hangdokre parking set hangdokpagi thoramadu Institute ki faculty head of department sing staff amde mahiroi singna sarukyaki Hauzik ngasinomagi sanabagi pau Konsuba Challenge ka Veteran Football Tournament Lilong FC MD Langol FC ani mai pakre ngasi Kumalampak Artificial Turf Ground da sanakiba tournament asigi ahanba league match ta Lilong FC na VSU Techchambo Panzel ani shino da maiti bapi bangaki chatharakli ba football tournament asigi ngasi sanakiba ani suba league na Langol FC na FVWA Kangjebung bu Panzel mari sino da maiti bapi ki hayeng tournament asigi makataba match ani mapal Kangjebung da sanaragani Anisuba 7-a-side Man Open Football Tournament A Square FC Patsoi Part 1 PTRC Patsoi Part 4 amadi SRDC Langtabal Mai Pakre Patsoi Taumang Rising Club na Sinduna Club asigi sanabungda ngasi sanakiba tournament asigi Mapon Suba Lecta A Square FC Patsoi Part 1 na Mama FC Sagol Banbu Panjil ani amada maiti bapi ki bagaloinana Tara Suba Lecta na SRDC Langtabal na RFC Khamnam Leirapu Panjil mari amada maiti bapi bangamki Mamang Thak gi kungamapan-dagi chatharakliba football tournament asigi ngasi sanakiba taragamathoi Suba Lecta Bobby FC Patsoi Part 4 amadi Musuk FC Patsoi Part 3 anina sanakiba match asigi apiba matamda Panjil au mohum chana Duna match asi draw oikibaga loinana taraganithoi suba lectana PTRC Patsoi Part 4 na Kairao FC bo Panjil ani sino tamaiti piki hayeng tournament asigi makataba league match mari sanaragani Mamangta April kunga tarettagina kunga mapan fauba pangthokiba second GIMAF Northeast India Martial Arts Championship English ni taragani panda Manipurigi Thingom Nina Devi amadi Thingom Tapasri Devi anina kickboxing masana the gold medal laurakre hariba championship asi Global International Martial Arts Federation GIMAF ki miding makada All Manipur Martial Arts Association AMMAA na Sinduna Singzumai Chinga mathakta leiba CYLC Chinese Court pangthokibani championship asida makhoi anina gold medal lorpada International Chinese Shadow Boxing Kick Wushu Kung Fu Academy Manipur na su nongaiba photography
Arabada bulletin asigi headline samuhana mayamda thamjage. Professor Jagdish Mukhi ngasi Manipur gi anoba governor oina wasak lokre mahakpu High Court of Manipur gi Chief Justice and Petition Office paibam di aron bangapu gi wasak lohadki. Tangal Kaitel gi Virondan School mamangda non-local singna Hairayon Silamba Singh JCLPS ki student wing na chai khaiduna mang takan kre kongjungloi Yangkai Rom police na fasit kre. Technopol Police na Manipur State Transport ki drivers amadi conductor fazin kibagi mayokta ngasidagi MST ki driver sing starring paidagi kongjang haukre. Masung incident time na Nagai Sugi Warishin Purak na bako na bada Zilangrong Purako victim o enba yaroi Furabasigi interest soklabadi wathok lakanit haidi.